ꯅꯣꯡꯌꯥꯏꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯑꯆꯥꯟ ꯃꯤꯆꯥꯟ ꯅꯥꯏꯗꯕ ꯃꯄꯨꯅꯤ ꯅꯍꯥꯛꯇꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯊꯣꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯅꯪꯅ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ꯫ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯗ ꯁꯅꯥꯗꯣ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥꯒ ꯃꯅꯥꯛ ꯅꯛꯄ ꯆꯤꯡꯌꯥꯗ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡꯗ ꯇꯥꯔꯛꯂꯤꯕ ꯑꯔꯨꯕ ꯏꯆꯦꯜ ꯑꯗꯨ ꯎꯕꯗ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯁꯅꯥꯅ ꯏꯇꯥ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯏ꯫ ꯏꯁꯤꯡꯁꯤꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯑꯩꯕꯨ ꯃꯈꯥꯗ ꯀꯧꯊꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯎꯕꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯤꯗꯤ ꯁꯥꯟꯅꯔꯒꯨꯝꯁꯦ꯫ ꯉꯁꯥꯏ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯌꯥꯝꯅ ꯆꯣꯡꯈꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤ ꯍꯥꯏꯕꯁꯤꯗ ꯀꯜꯂꯛꯂꯝꯒꯅꯤ꯫ ꯅꯪ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯣ, ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯏꯁꯤꯡꯗ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯁꯤꯡꯗ ꯂꯣꯏꯅ ꯆꯣꯡꯊꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯏꯪꯂꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯁ꯭ꯋꯥꯏꯗꯅ ꯈꯔ ꯂꯨꯏꯌꯦ, ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯏꯔꯣꯏꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ꯫ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯑꯔꯨꯕ ꯃꯐꯝꯗꯗꯤ ꯆꯪꯉꯨꯅꯨꯀꯣ, ꯃꯅꯨꯡꯗ ꯂꯥꯏꯔꯦꯟ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯏꯈꯠ ꯈꯠꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯕ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯕ ꯈꯨꯗꯣꯞ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ꯫ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯂꯪꯕꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯏ꯫ ꯃꯄꯥꯟ ꯑꯅꯛꯄ ꯈꯔ ꯊꯦꯟꯕ ꯃꯐꯝꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯏꯔꯣꯏꯈꯤꯕꯗ ꯌꯥꯝꯅ ꯂꯨꯕ ꯃꯄꯥꯗꯣ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯥꯁꯤꯜꯂꯝꯂꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯁꯤꯟꯅꯕꯤꯔꯝꯕ ꯈꯨꯗꯣꯞꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯅ ꯏꯃꯥꯅꯤ ꯈꯜꯂꯒ ꯂꯥꯠꯆꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ? ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯈꯨꯗꯣꯞꯁꯦ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯍꯟꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯎꯃꯪ ꯃꯅꯨꯡꯗ ꯑꯍꯜ ꯑꯃ ꯂꯥꯎꯔ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯈꯔ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯑꯆꯧꯕ ꯂꯝꯍꯨꯏ ꯑꯃꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯝꯍꯨꯏ ꯑꯗꯨ ꯆꯦꯜꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯉꯥꯡꯂꯛꯏ꯫ ꯃꯕꯨꯛ ꯂꯥꯝꯂꯝꯕ ꯂꯝꯍꯨꯏ ꯑꯗꯨ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯨꯅꯤꯗꯨ ꯋꯥꯕꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯈꯤ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯊꯋꯥꯏꯁꯦ ꯃꯥꯡꯂꯝꯅꯤꯗ꯫ ꯑꯍꯜ ꯑꯣꯏꯔꯕ ꯔꯤꯁꯤ, ꯃꯇꯧ ꯀꯔꯝꯅ ꯂꯝꯍꯨꯏ ꯑꯁꯤꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯣ? ꯃꯇꯝ ꯀꯨꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯤꯠ ꯄꯥꯡꯊꯣꯛꯄꯗ ꯂꯝꯍꯨꯏ ꯑꯃ ꯃꯥꯡꯗ ꯍꯦꯛ ꯉꯪꯗꯨꯅ ꯂꯩꯔꯝꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯍꯨꯜ ꯑꯁꯦ ꯊꯣꯛꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯪꯊꯣꯛꯂꯝꯂꯦ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯣꯡꯕ ꯎꯃꯪ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯇꯣꯝꯇ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯤ ꯔꯤꯁꯤ? ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯙ꯭ꯌꯥꯟ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯝꯗꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯁꯅꯥꯁꯨ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯤꯠꯄꯥꯟꯗ ꯈꯔ ꯉꯥꯡꯈꯠꯄꯗꯨ ꯎꯕꯗ ꯔꯤꯁꯤ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯔꯤꯁꯤ, ꯑꯩ ꯏꯁꯥꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯩꯒꯤ ꯃꯃꯜ ꯂꯩꯔꯕ ꯈꯨꯗꯣꯞ ꯑꯃ ꯏꯔꯣꯏꯕ ꯁꯥꯟꯅꯕꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯞ ꯐꯪꯅꯕ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯁꯥꯟꯅꯔꯤꯕꯅꯣ? ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯃꯨꯅꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝꯁꯤ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯞ ꯑꯁꯦ ꯐꯪꯕ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫
ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯁꯦ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯈꯨꯗꯣꯞ ꯐꯪꯅꯕ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯑꯩꯒꯤ ꯈꯨꯖꯥꯏꯗꯣ ꯑꯩꯅ ꯆꯦꯜꯂꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯌꯥꯎꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯃꯨꯛꯇꯪ ꯀꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯗꯁꯥ ꯀꯌꯥ ꯇꯥꯔꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯅꯥꯅ ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯨꯅꯤ ꯑꯁꯤꯅ ꯆꯦꯜꯂꯛꯄ ꯂꯝꯕꯤꯗꯅꯦ ꯈꯨꯖꯥꯏ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ꯫ ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯈꯨꯠꯅ ꯁꯤꯛꯅꯗꯨꯅ ꯅꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯏꯆꯥꯁꯥ, ꯅꯈꯣꯏ ꯂꯝꯍꯨꯏꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ꯫ ꯃꯍꯥꯛꯇꯤ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯍꯛꯆꯥꯡ ꯑꯁꯤꯅ ꯄꯥꯁꯤꯜꯂꯛꯄꯒ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯕꯗꯨꯗ ꯂꯝꯍꯨꯏꯅꯅꯦ ꯀꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯪ ꯁꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯌꯥꯝ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯇꯥꯔꯝꯒꯅꯤꯗ꯫ ꯃꯈꯣꯏ 5 ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯈꯨꯖꯥꯏꯗꯨ ꯐꯪꯂꯗꯨꯅ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯨꯅꯤ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯌꯥꯎꯔꯝꯕꯗꯨ ꯁꯅꯥꯒꯤ ꯃꯁꯥꯗ ꯈꯤꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯅꯁꯥꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯦꯝꯖꯤꯟꯕ ꯉꯝꯂꯅꯨ꯫ ꯆꯪꯂꯛꯄ ꯁꯦꯝꯖꯤꯜꯂꯛꯄ ꯃꯍꯩ ꯈꯨꯗꯤꯡ ꯂꯃꯈꯥꯡꯗ ꯂꯩꯆꯤꯜ ꯑꯣꯟꯗꯨꯅ ꯅꯣꯡꯗꯣꯟꯗ ꯄꯥꯏꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯅ ꯙ꯭ꯌꯥꯟ ꯇꯧꯔꯛꯄꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯐꯒꯅꯤ ꯃꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯗꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯍꯧꯕꯗꯣ ꯉꯔꯥꯡ ꯃꯪꯗꯁꯨ ꯎꯔꯝꯃꯤ꯫ ꯌꯥꯝ ꯋꯥꯅ ꯑꯩꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯀꯥꯡꯂꯨꯞ ꯄꯨꯟꯕ ꯂꯥꯟꯃꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯨꯊꯤ, ꯑꯩ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯪꯗ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯕꯁꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯈꯣ꯫ ꯑꯕꯨꯊꯤꯅ, ꯍꯦꯔꯥ ꯄꯥꯔꯤ, ꯀꯩꯅꯣꯗ ꯃꯪꯗ ꯎꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯦꯡꯕ ꯂꯣꯏꯅ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯈꯪꯕ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯤ ꯀꯌꯥ ꯁꯨꯔꯅꯤ ꯈꯪꯉꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯏꯃꯥꯅ ꯃꯁꯥ ꯉꯝꯂꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯦ꯫ ꯏꯆꯟꯅꯨꯄꯤ ꯃꯇꯣꯝꯇꯅ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯨꯝꯗ ꯍꯟꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯃꯟꯕ ꯌꯨꯝꯗꯣ ꯌꯥꯝ ꯎꯅꯤꯡꯉꯛꯑꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯅ ꯄꯥꯔꯤꯒ ꯅꯤꯡꯊꯧꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯂꯛꯅꯔꯤꯕꯅꯤ꯫ ꯍꯣꯏ, ꯍꯜꯂꯣ꯫ ꯃꯊꯪꯗꯗꯤ ꯌꯨꯝꯗ ꯍꯟꯗꯅꯕ ꯆꯦꯕꯥꯡ ꯑꯃꯗ ꯌꯦꯛꯂꯒ ꯄꯨꯔꯛꯎꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯦꯡꯕ ꯌꯥꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗꯨ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯤ꯫ ꯄꯥꯔꯤꯗꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯐꯪꯕ ꯆꯥꯟꯗꯤ ꯆꯞꯄꯤ ꯈꯔ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯌꯥꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯄꯥꯔꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯃꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯌꯨꯝꯗ ꯍꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯉꯥꯡꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯃꯕꯨ ꯍꯤꯛꯇꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯔꯥꯟꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛꯅꯁꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯃꯇꯣꯝꯇ ꯊꯣꯛꯈꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯤꯒꯨꯝꯅ ꯏꯟꯁꯤꯟꯕꯒꯤ ꯇꯟꯖꯥ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯕ ꯖꯥꯠꯂꯥ? ꯃꯍꯩ ꯃꯁꯤꯡ ꯈꯔ ꯍꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯅꯤ꯫ ꯃꯍꯥꯛ ꯍꯜꯂꯛꯄꯒ ꯑꯩꯒ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯤꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯊꯥꯖꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯍꯪꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯕꯨꯊꯤꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯍꯥꯛ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯏ꯫ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯁꯨ ꯊꯤꯕ ꯐꯪꯗꯦ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯅ ꯎꯈꯤ꯫ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯔꯕꯁꯨ
ꯊꯥꯖꯕꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯍꯥꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯌꯦꯡꯅꯗꯨꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯄꯥꯔꯤ, ꯍꯟꯗꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯅꯤꯡꯊꯧꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤ꯫ ꯑꯕꯨꯊꯤꯅ ꯍꯥꯏꯕꯗꯨꯗ ꯃꯃꯤꯠꯀꯥꯁꯦ ꯂꯪꯊꯣꯛꯂꯒ ꯃꯍꯥꯛꯅ ꯁꯥꯎꯕꯗꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣꯀꯣ꯫ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤꯡꯅꯅꯦ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯋꯥ ꯑꯝꯇ ꯂꯩꯇꯦꯀꯣ꯫ ꯄꯥꯔꯤꯗꯨ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯍꯨꯏ ꯑꯃ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯃꯆꯥ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯐꯥꯎ ꯍꯨꯏ ꯑꯗꯨ ꯏꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯜ ꯑꯃꯁꯨꯡ ꯃꯃꯥꯒꯤꯅꯤ ꯈꯟꯅ ꯁꯥꯗꯨꯝ ꯑꯌꯥꯏꯕ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯄꯥꯔꯤꯅ, ꯍꯦ ꯍꯨꯏ ꯀꯧꯕ ꯖꯤꯕ, ꯅꯈꯣꯏꯁꯦ ꯃꯅꯝ ꯀꯌꯥꯗ ꯈꯪꯂꯤꯕꯅꯣ? ꯑꯊꯥꯕ ꯈꯥꯎ ꯑꯁꯤꯗ ꯍꯥꯞꯂꯛꯄ ꯁꯥꯗꯨꯝ ꯑꯁꯤꯒꯤ ꯃꯅꯝ ꯐꯥꯎꯕ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯄꯣꯔꯤꯕ ꯈꯥꯎ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯃꯅꯨꯡꯗꯒꯤ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯃ ꯍꯨꯏꯒꯤ ꯃꯥꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯁꯥꯗꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯔꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯥꯗꯨꯝ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯈꯨꯠ ꯑꯣꯏꯅ ꯍꯨꯏꯒꯤ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯦ, ꯆꯥꯔꯣ ꯆꯥꯔꯣ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯑꯩ ꯑꯐꯕ ꯃꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯃꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯕꯒ ꯍꯨꯏꯗꯨ ꯏꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯜ ꯂꯥꯟꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯅꯪꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯗꯒꯤ ꯁꯛꯀꯥꯁꯨ ꯌꯥꯝ ꯐꯖꯊꯣꯛꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯆꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯅꯤꯡꯕ ꯍꯦꯜꯂꯛꯈꯤ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯅꯨꯁꯨ ꯁꯨꯃꯥꯡꯗ ꯐꯧꯃꯥꯟ ꯃꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯕꯨꯡ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯅꯨ, ꯗꯗꯥ ꯂꯥꯛꯑꯦ꯫ ꯅꯪꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯛꯑꯦ꯫ ꯁꯦ, ꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯆꯅꯨꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯨꯠꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯆꯪꯁꯤꯜꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ꯫ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯗꯗꯥꯅ ꯂꯥꯛꯄ ꯎꯔꯒ ꯅꯪꯅ ꯀꯞꯄꯤꯕꯗꯤ? ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯞꯄꯒꯤ ꯃꯍꯨꯠꯇꯅꯦ ꯅꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯒꯤ ꯇꯩꯊꯣꯛꯏ꯫ ꯗꯗꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯣꯟꯕꯤ ꯏꯃꯥꯒ ꯑꯩꯒ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯗꯕ꯭ꯔꯥ? ꯃꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯗꯗꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯗꯕꯅꯦ꯫ ꯏꯆꯟꯒꯤ ꯐꯖꯕ ꯐꯤꯖꯣꯜꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯂꯩꯕꯤꯗꯣꯏꯅꯦ꯫ ꯁꯦ, ꯏꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯩ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯪꯐꯩ ꯆꯠꯂꯨꯕꯅꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯗꯗꯥ꯫ ꯍꯨꯏ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯇꯨꯃꯤꯟꯅ ꯃꯃꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯆꯅꯨꯅ ꯃꯕꯨꯡꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯗꯨ ꯐꯃꯨꯡꯒꯤ ꯐꯃꯥꯡꯗ ꯑꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯆꯅꯨ, ꯅꯪ ꯏꯃꯥꯁꯦ ꯀꯔꯤꯁꯨ ꯄꯤꯖꯗꯕ꯭ꯔꯣ? ꯆꯅꯨꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ꯫ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯗꯨꯅ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯅꯆꯟꯗ ꯉꯥꯡꯂꯤꯕꯅꯣ? ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯅꯦ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯂꯣꯏꯅ ꯅꯤꯡꯊꯨꯡꯍꯜꯂꯗꯕꯅꯦ꯫ ꯄꯥꯔꯤ, ꯏꯃꯥꯒꯤꯗꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯐꯖꯕꯅ ꯀꯔꯤꯅꯣ, ꯑꯊꯤꯕꯅ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯄꯣꯛꯄꯗꯒꯤ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯂꯛꯇ꯭ꯔꯕ ꯅꯆꯟꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯪꯅ ꯂꯨꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯑꯃꯨꯛꯇ ꯋꯥꯁꯛꯎ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯃꯆꯟꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯆꯅꯨ, ꯑꯩꯅ ꯄꯨꯔꯛꯄ ꯈꯥꯎ ꯃꯅꯨꯡꯗ ꯆꯥꯅꯅꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯦ꯫ ꯏꯆꯟꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯅ ꯆꯅꯨꯗ ꯇꯞꯅ ꯍꯪꯂꯛꯏ꯫ ꯅꯆꯦ ꯉꯥꯟꯊꯣꯏꯗꯤ ꯀꯝꯗꯧꯔꯤ? ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯕ꯭ꯔꯥ? ꯗꯗꯥ, ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯣꯗ꯫ ꯗꯗꯥꯅ ꯆꯠꯈꯤꯕ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯗꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯒ
ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯆꯅꯨꯗꯨ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯥꯔꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯃꯃꯥ ꯑꯁꯣꯟꯕꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡꯗ ꯅꯣꯡꯌꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯇ꯭ꯔꯤ ꯈꯪꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯅꯤꯡꯗꯗꯨꯅ ꯅꯥꯊꯩꯔꯒ ꯆꯠꯈ꯭ꯔꯕ ꯐꯩ, ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯒ ꯑꯩꯅ ꯄꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯅꯕ ꯆꯠꯅꯅꯕ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯈꯣꯏꯅ ꯐꯖꯕ ꯋꯥꯍꯩꯅ ꯑꯩꯒꯤ ꯐꯖꯕ ꯁꯛ ꯑꯁꯤꯕꯨ ꯂꯩꯇꯦꯡ ꯑꯣꯏꯅ ꯎꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯥꯏꯅꯕꯗ ꯃꯍꯥꯛꯅ ꯌꯥꯔꯦ ꯍꯥꯏꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯅꯤꯃꯨꯛꯇ ꯑꯩꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯠꯅꯕ ꯅꯠꯇꯦ, ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯂꯦꯞꯅꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯠꯄꯗ ꯄꯨꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯨꯗꯣꯜꯄꯣꯠ ꯀꯌా ꯁꯦꯝ ꯁꯥꯔꯕꯅꯤ꯫ ꯌꯥꯝꯂꯕ ꯑꯊꯦꯟꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯑꯃꯗ ꯂꯥꯟꯅ ꯆꯠꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯁꯅꯥꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯕꯤ ꯈꯔꯁꯨ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯨꯡꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯗ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯅ "ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯨꯝꯂꯤꯗꯣ?" ꯑꯁꯣꯡꯕ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ "ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯩ ꯅꯠꯇꯅ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯁꯦꯅꯥꯄꯇꯤ." ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯤꯡ ꯚꯥꯁꯀꯔ ꯀꯧꯏ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯥꯅꯤ꯫ "ꯀꯔꯤꯒꯤꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯅꯔꯣꯜꯗ ꯌꯦꯡꯂꯤꯕꯗꯤ?" "ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯌꯦꯡꯒꯅꯤ꯫ ꯅꯪꯅ ꯃꯄꯥꯟꯗ ꯂꯩꯔꯦ ꯌꯦꯡꯒꯅꯤ, ꯐꯃꯨꯡꯗ ꯂꯩꯔꯦ ꯌꯦꯡꯒꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯒꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯈꯧꯔꯤ ꯃꯌꯥꯗ ꯃꯃꯥꯏꯗꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯃꯅꯝ ꯅꯝꯃꯤ꯫ ꯂꯩꯅꯝ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯅꯤꯡꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯑꯗꯨ ꯎꯠꯄ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯦꯅꯥꯄꯇꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯂꯥꯟ ꯀꯌꯥꯗ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯍꯩ ꯁꯤꯡꯂꯕ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯄꯥꯛ ꯑꯗꯨ ꯃꯈꯨꯠ ꯑꯆꯧꯕ ꯑꯗꯨꯅ ꯅꯨꯡꯁꯤꯠꯇ ꯂꯩꯔꯤꯉꯩꯗ ꯐꯥꯈ꯭ꯔꯦ꯫ "ꯅꯪꯒꯨꯝꯕ ꯃꯤꯅꯥꯏ ꯅꯨꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯉꯝꯂꯦ ꯍꯥꯏꯕꯒꯨꯝꯅ ꯍꯦꯟꯖꯤꯟꯕ ꯊꯧꯑꯣꯡ ꯈꯔ ꯎꯠꯂꯝꯃꯤ꯫ ꯁꯅꯥꯗꯨ ꯁꯥꯎꯃꯟꯕꯅ ꯚꯥꯁꯀꯔꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯚꯥꯁꯀꯔ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯕ ꯏꯅꯣꯠ ꯄꯨꯝꯕ ꯃꯥꯡꯈꯤ꯫ "ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪꯅ ꯊꯥꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤꯅ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯇꯨꯡꯒꯤ ꯁꯝ ꯑꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ "ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯩꯈꯣꯛꯇꯒꯤ ꯂꯩꯅꯥ ꯊꯗꯠꯇꯨꯅ ꯃꯥꯡꯍꯟꯕꯗ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤꯁꯤꯡ ꯑꯁꯤꯅ ꯀꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯅ ꯁꯅꯥꯒꯤ ꯈꯧꯔꯤꯗ ꯊꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯎꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯚꯥꯁꯀꯔ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯙꯝꯀꯥ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ "ꯅꯈꯣꯏ ꯂꯣꯏꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ. ꯅꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯃꯇꯨꯅ ꯑꯃ ꯁꯣꯛꯍꯟꯗꯅ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯖꯤꯜꯂꯛꯀꯅꯤ." ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯁꯥ ꯅꯤꯛꯄ ꯃꯈꯩ ꯂꯦꯞꯂꯒ ꯂꯩ꯫ ꯁꯅꯥꯅ "ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯪꯂꯛꯂꯅꯤꯌꯦ." ꯃꯈꯣꯏꯁꯤꯡ ꯆꯪꯈ꯭ꯔꯕꯗ ꯚꯥꯁꯀꯔꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯞꯁꯤꯟꯈ꯭ꯔꯦ꯫ "ꯅꯪꯒꯤ ꯅꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯃꯃꯤꯡ ꯈꯛꯇꯒꯤꯅꯤ. ꯑꯩꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯂꯒ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ. ꯅꯁꯥꯗꯣ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯊꯝꯃꯨ. ꯉꯁꯤꯒꯤꯗꯤ ꯆꯪꯂꯣ. ꯇꯨꯝꯃꯨꯔꯣ, ꯊꯦꯡꯉꯦ." ꯁꯅꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯥꯁꯀꯔꯗꯨ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯅꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯅꯥꯏ ꯅꯨꯕꯤ ꯀꯌꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯁꯣꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯍꯥꯛ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯚꯥꯁꯀꯔꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ "ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯕꯕꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ."